ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯄꯗꯒꯤ ꯂꯧ ꯁꯨꯕ ꯆꯠꯄ ꯅꯥꯒꯥꯒꯤ ꯃꯤꯆꯝ 2 ꯁꯤꯔꯦ, 2ꯅ ꯁꯣꯛꯂꯦ꯫ ꯁꯦꯟꯁꯁ ꯌꯩꯊꯣꯛꯍꯟꯅꯅꯕꯒꯤ ꯆꯦꯔꯣꯜ ꯊꯥꯕꯒꯤ ꯊꯕꯛ ꯃꯅꯤꯄꯨꯔꯒꯤ ꯃꯊꯧꯅꯤ ꯍꯥꯏꯅ ꯒꯚꯔꯅꯔꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯈ꯭ꯔꯦ꯫ 22 ꯁꯨꯕ ꯃꯤꯌꯥꯝꯒꯤ ꯐꯤꯉꯥꯡ ꯂꯥꯟꯃꯤꯒꯤ ꯃꯄꯣꯛ ꯀꯨꯝꯑꯣꯟ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯄꯥꯝꯕꯩꯅ ꯂꯨꯆꯤꯡꯕ UNLFꯅ ꯃꯅꯤꯄꯨꯔ ꯏꯟꯗꯤꯄꯦꯟꯗꯦꯟꯁ ꯗꯦ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ 89 ꯁꯨꯕ ꯃꯅꯤꯄꯨꯔ ꯏꯟꯗꯤꯄꯦꯟꯗꯦꯟꯁ ꯗꯦꯒꯤ ꯊꯧꯔꯝ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯃꯦꯗꯜ ꯐꯪꯒꯗꯕꯁꯤꯡꯒꯤ ꯃꯅꯨꯡꯗ ꯃꯅꯤꯄꯨꯔꯗꯒꯤ 8 ꯌꯥꯎꯔꯛꯂꯦ꯫ ꯍꯔ ꯘꯔ ꯇꯤꯔꯪꯒꯥ ꯄꯥꯂꯟ ꯇꯧꯈ꯭ꯔꯦ꯫ ꯈꯨꯔꯨꯝꯖꯔꯤ ꯅ꯭ꯌꯨꯁ ꯂꯥꯏꯚꯀꯤ ꯅꯨꯃꯤꯗꯥꯡꯒꯤ ꯄꯥꯎ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯍꯧꯖꯤꯛ ꯄꯥꯎ ꯁꯟꯗꯣꯛꯅ ꯄꯤꯖꯔꯤ꯫ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯄꯗ ꯂꯧ ꯁꯨꯕ ꯆꯠꯄ ꯅꯥꯒꯥꯒꯤ ꯃꯤꯆꯝ 2 ꯁꯣꯛꯂꯦ, 2 ꯁꯤꯈ꯭ꯔꯦ꯫ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯈꯨꯠꯂꯥꯏ ꯄꯤꯁꯤꯜꯂꯛꯅꯅꯕ ꯂꯥꯎꯊꯣꯛꯈꯤꯕ ꯅꯨꯃꯤꯠ ꯅꯤꯅꯤꯒꯤ ꯃꯇꯨꯡꯗ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯈꯪꯍꯧꯗꯅ ꯆꯠꯊꯔꯛꯈꯤꯕ ꯅꯣꯡꯃꯩꯒꯤ ꯂꯥꯟꯗ ꯑꯃꯗ ꯂꯧ ꯁꯨꯕ ꯆꯠꯄ ꯅꯥꯒꯥꯒꯤ ꯃꯤꯆꯝ 2 ꯁꯤꯔꯦ, 2ꯅ ꯁꯣꯛꯄꯗꯒꯤ ꯔꯤꯝꯁ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯏꯀꯠꯅꯈ꯭ꯔꯦ꯫ ꯄ꯭ꯔꯦꯁꯅ ꯐꯪꯕ ꯄꯥꯎꯅ ꯍꯥꯏ ꯅꯥꯒꯥ ꯃꯤꯆꯝ 2 ꯁꯤꯔꯒ 2ꯅ ꯑꯁꯣꯛ ꯑꯄꯟ ꯅꯪꯈꯤꯕꯒꯤ ꯊꯧꯗꯣꯛ ꯑꯗꯨ ꯉꯁꯤ ꯑꯌꯨꯛ ꯄꯨꯡ 8:30 ꯇꯥꯕꯗ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛꯇꯒꯤ ꯁꯄꯔꯃꯩꯅ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯃꯅꯨꯡ ꯆꯟꯕ ꯑꯥꯏ.ꯇꯤ. ꯔꯣꯗꯀꯤ ꯄꯔꯤꯡꯗ ꯂꯩꯕ ꯂꯪꯀꯥ ꯂꯤꯌꯥꯡꯃꯩ ꯅꯥꯒꯥ ꯚꯤꯂꯦꯖꯗ ꯊꯣꯛꯈꯤꯕꯅꯤ꯫ ꯁꯦꯟꯁꯁ ꯌꯩꯊꯣꯛꯍꯟꯅꯅꯕꯒꯤ ꯆꯦꯔꯣꯜ ꯊꯥꯕꯒꯤ ꯊꯕꯛ ꯃꯅꯤꯄꯨꯔꯒꯤ ꯃꯊꯧꯅꯤ ꯍꯥꯏꯅ ꯒꯚꯔꯅꯔꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯈ꯭ꯔꯦ꯫ ꯁꯦꯟꯁꯁ ꯇꯧꯗ꯭ꯔꯤꯉꯩꯒꯤ NRC ꯑꯞꯗꯦꯠ ꯇꯧꯒꯗꯕꯅꯤ ꯍꯥꯏꯅ JFDꯅ ꯆꯪꯁꯤꯟꯗꯨꯅ ꯂꯥꯛꯄ ꯗꯤꯃꯥꯟꯗꯒꯤ ꯃꯇꯥꯡꯗ ꯉꯁꯤ ꯒꯚꯔꯅꯔꯗ ꯃꯦꯃꯣꯔꯦꯟꯗꯝ ꯄꯤꯁꯤꯟꯈꯤꯕꯒ ꯂꯣꯏꯅꯅ ꯁꯦꯟꯁꯁ ꯌꯩꯊꯣꯛꯍꯟꯅꯅꯕꯒꯤ ꯁꯦꯟꯇꯔꯗ ꯆꯦꯔꯣꯜ ꯊꯥꯕꯒꯤ ꯊꯕꯛ ꯃꯅꯤꯄꯨꯔ ꯒꯚꯔꯟꯃꯦꯟꯠꯀꯤ ꯃꯊꯧꯅꯤ ꯍꯥꯏꯅ ꯒꯚꯔꯅꯔꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯈ꯭ꯔꯦ ꯍꯥꯏꯔꯤ꯫ 22 ꯁꯨꯕ ꯃꯤꯌꯥꯝꯒꯤ ꯐꯤꯉꯥꯡ ꯂꯥꯟꯃꯤꯒꯤ ꯃꯄꯣꯛ ꯀꯨꯝꯑꯣꯟ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯉꯁꯤ 22 ꯁꯨꯕ ꯃꯤꯌꯥꯝꯒꯤ ꯐꯤꯉꯥꯡ ꯂꯥꯟꯃꯤꯒꯤ ꯃꯄꯣꯛ ꯀꯨꯝꯑꯣꯟ ꯊꯧꯔꯝ 139 ꯕꯠꯇꯥꯂꯤꯌꯟꯗ ꯃꯄꯨꯡ ꯑꯣꯏꯅ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯊꯧꯔꯝ ꯑꯁꯤ GHQ ꯀꯝꯄꯅꯤ, ꯃꯣꯕꯥꯏꯜ ꯌꯨꯅꯤꯠꯁꯤꯡ ꯑꯃꯗꯤ ꯗꯤꯁꯇ꯭ꯔꯤꯛꯠ ꯀꯃꯥꯟꯗꯔꯁꯤꯡꯒꯤ ꯃꯈꯥꯗ ꯇꯝꯄꯥꯛꯀꯤ ꯃꯐꯝꯁꯤꯡꯗꯁꯨ ꯄꯥꯡꯊꯣꯛꯈꯤ ꯍꯥꯏꯅ KCP ꯀꯪꯂꯩꯄꯥꯛ ꯀꯝꯃ꯭ꯌꯨꯅꯤꯁꯠ ꯄꯥꯔꯇꯤ ꯃꯤꯗꯤꯌꯥ ꯀꯣꯑꯣꯔꯗꯤꯅꯦꯇꯔ ꯂꯨꯋꯥꯡꯕ ꯃꯤꯇꯩꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏꯔꯤ꯫ ꯄꯥꯝꯕꯩꯅ ꯂꯨꯆꯤꯡꯕ UNLFꯅ ꯃꯅꯤꯄꯨꯔ ꯏꯟꯗꯤꯄꯦꯟꯗꯦꯟꯁ ꯗꯦ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯄꯥꯝꯕꯩꯅ ꯂꯨꯆꯤꯡꯕ UNLF ꯌꯨꯅꯥꯏꯇꯦꯗ ꯅꯦꯁꯅꯦꯜ ꯂꯤꯕꯔꯦꯁꯟ ꯐ꯭ꯔꯟꯠꯅ 40 ꯁꯨꯕ ꯃꯅꯤꯄꯨꯔ ꯏꯟꯗꯤꯄꯦꯟꯗꯦꯟꯁ ꯗꯦꯒꯤ ꯊꯧꯔꯝ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯄꯥꯎꯆꯦꯗ ꯔꯤꯄꯣꯔꯠ ꯇꯧꯕ ꯄꯥꯎꯁꯤꯡ ꯂꯥꯟꯅ ꯁꯤꯖꯤꯟꯅꯕꯗ ꯑꯃꯖꯨ EGMꯅ ꯅꯨꯡꯅꯥꯡꯕ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯄꯥꯎꯆꯦꯁꯤꯡꯗ ꯔꯤꯄꯣꯔꯠ ꯇꯧꯕ ꯄꯥꯎꯁꯤꯡ, ꯄꯥꯎꯆꯦꯒꯤ ꯀ꯭ꯂꯤꯞꯄꯤꯡꯁꯤꯡ ꯑꯃꯁꯨꯡ ꯏꯂꯦꯛꯇ꯭ꯔꯣꯅꯤꯛ ꯃꯤꯗꯤꯌꯥꯒꯤ ꯀꯟꯇꯦꯟꯠꯁꯤꯡꯕꯨ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯄꯦꯖꯁꯤꯡ, ꯒ꯭ꯔꯨꯞꯁꯤꯡ, ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜꯁꯤꯡ ꯑꯃꯁꯨꯡ ꯑꯇꯩ ꯗꯤꯖꯤꯇꯦꯜ ꯄ꯭ꯂꯦꯠꯐꯣꯔꯝꯁꯤꯡꯅ ꯁꯦꯝꯗꯣꯛ ꯁꯥꯗꯣꯛꯂꯒ ꯑꯟꯑꯣꯊꯣꯔꯥꯏꯖ ꯑꯣꯏꯅ ꯂꯥꯟꯅ ꯁꯤꯖꯤꯟꯅꯕ ꯍꯦꯟꯒꯠꯂꯛꯄꯗ ꯑꯣꯜ ꯃꯅꯤꯄꯨꯔ ꯋꯥꯔꯀꯤꯡ ꯖꯔꯅꯦꯂꯤꯁꯠ ꯌꯨꯅꯤꯌꯟ ꯑꯃꯖꯨ ꯑꯃꯁꯨꯡ ꯑꯦꯗꯤꯇꯔꯁ ꯒꯤꯜꯗ ꯃꯅꯤꯄꯨꯔ EGMꯅ ꯅꯨꯡꯅꯥꯡꯕ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯑꯃꯖꯨ ꯑꯃꯁꯨꯡ EGMꯒꯤ ꯑꯄꯨꯟꯕ ꯆꯦꯔꯣꯜ ꯑꯃꯗ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯊꯤꯖꯤꯟꯅꯅꯕ ꯑꯃꯁꯨꯡ ꯌꯦꯡꯁꯤꯟꯅꯕ ꯁꯦꯝꯈꯤꯕ ꯀꯃꯤꯇꯤꯅ ꯕꯦꯁꯤꯛ ꯅꯣꯔꯝꯁꯤꯡ ꯉꯥꯛꯅ ꯆꯠꯅꯅꯕ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯇꯔꯁꯤꯡ ꯑꯃꯁꯨꯡ ꯀꯟꯇꯦꯟꯠ ꯀ꯭ꯔꯤꯌꯦꯇꯔꯁꯤꯡꯗ ꯑꯄꯤꯜ ꯇꯧꯔꯛꯂꯤ꯫ NH-38ꯒꯤꯗꯃꯛ ꯀꯅꯥ ꯑꯃꯠꯇ ꯂꯩꯇ꯭ꯔꯕ꯭ꯔꯥ? ꯃꯤ ꯑꯃꯠꯇ ꯆꯣꯡꯊꯣꯛꯄꯤꯔꯛꯎ ꯈꯨꯔꯨꯝꯖꯒꯦ ꯍꯥꯏꯅ ꯑꯩꯆ. ꯔꯟꯖꯤꯠꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ 202 ꯑꯃꯁꯨꯡ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ 102A ꯒꯤꯗꯃꯛꯇꯗꯤ MLA ꯔꯥꯝ ꯃꯨꯏꯕꯥꯅ ꯍꯣꯠꯅꯕꯗꯒꯤ ꯂꯝꯕꯤ ꯑꯁꯤ ꯁꯦꯝꯖꯤꯟꯅꯕꯒꯤꯗꯃꯛ MORTꯒꯤ ꯗꯤꯔꯦꯛꯇꯔ ꯃꯁꯥꯃꯛ ꯂꯥꯛꯇꯨꯅ ꯌꯦꯡꯁꯤꯜꯂꯒꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯒꯤ ꯄꯨꯛꯆꯥꯛ ꯊꯥꯛꯂꯤꯕ NH-38 ꯒꯤꯗꯃꯛꯇꯗꯤ ꯀꯅꯥ ꯑꯃꯠꯇ ꯂꯩꯇ꯭ꯔꯕ꯭ꯔꯥ ꯍꯪꯂꯗꯨꯅ NH-38ꯄꯨ ꯑꯐꯕ ꯂꯝꯕꯤ ꯑꯃ ꯑꯣꯏꯍꯟꯅꯕ ꯍꯣꯠꯅꯕꯤꯕ ꯃꯤ ꯑꯃꯠꯇ ꯆꯣꯡꯊꯣꯛꯄꯤꯔꯛꯎ ꯅꯈꯣꯡ ꯁꯣꯛꯅ ꯈꯨꯔꯨꯝꯖꯒꯦ ꯍꯥꯏꯅ TDCꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯑꯩꯆ. ꯔꯟꯖꯤꯠ ꯁꯤꯡꯍꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯒꯥꯔꯤ ꯑꯃꯠꯇ ꯏꯝꯐꯥꯜ ꯇꯝꯅ ꯂꯥꯛꯈꯤꯗ꯭ꯔꯦ꯫
ꯇꯤ.ꯗꯤ.ꯁꯤ ꯇ꯭ꯔꯥꯟꯁꯄꯣꯔꯠ ꯑꯦꯟ ꯗ꯭ꯔꯥꯏꯚꯔꯁ ꯀꯥꯎꯟꯁꯤꯜꯅ ꯂꯥꯛꯂꯤꯕ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠ ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯖꯤꯔꯤꯕꯥꯝ ꯑꯃꯁꯨꯡ ꯃꯁꯤꯒꯤ ꯑꯀꯣꯏꯕꯗ ꯄꯟꯗꯨꯅ ꯂꯩꯔꯤꯕ ꯄꯣꯠ ꯄꯨꯕ ꯇ꯭ꯔꯛꯁꯤꯡ ꯏꯝꯐꯥꯜ ꯇꯝꯅ ꯄꯨꯁꯤꯜꯂꯛꯀꯗꯕꯅꯤ ꯍꯥꯏꯅ ꯗꯤꯃꯥꯟ ꯇꯧꯈ꯭ꯔꯕꯁꯨ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯌꯧꯁꯤꯟꯕ ꯉꯝꯗꯕꯒꯤ ꯉꯁꯤ ꯖꯤꯔꯤꯕꯥꯝꯗꯒꯤ ꯒꯥꯔꯤ ꯑꯃꯠꯇ ꯏꯝꯐꯥꯜ ꯇꯝꯅ ꯂꯥꯛꯈꯤꯗ꯭ꯔꯦ꯫ ꯑꯃꯔꯣꯝꯗ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯃꯥꯡꯗ ꯖꯤꯔꯤꯕꯥꯝ ꯊꯥꯗꯣꯛꯈꯤꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯀꯟꯚꯣꯏꯁꯤꯡꯒꯤ ꯃꯅꯨꯡꯗ ꯉꯁꯤ ꯒꯥꯔꯤ 168 ꯈꯛꯇꯃꯛ ꯏꯝꯐꯥꯜ ꯌꯧꯔꯛꯈ꯭ꯔꯦ ꯍꯥꯏꯔꯤ꯫ 89 ꯁꯨꯕ ꯃꯅꯤꯄꯨꯔ ꯏꯟꯗꯤꯄꯦꯟꯗꯦꯟꯁ ꯗꯦꯒꯤ ꯊꯧꯔꯝ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯅ꯭ꯌꯨ ꯗꯦꯜꯂꯤꯅ ꯃꯅꯤꯄꯨꯔ ꯀꯟꯒꯗꯕ ꯅꯠꯇꯦ, ꯏꯔꯝꯗꯝ ꯑꯁꯤ ꯑꯩꯈꯣꯏ ꯄꯨꯟꯅ ꯉꯥꯛ ꯁꯦꯟꯃꯤꯟꯅꯁꯤ ꯍꯥꯏꯅ ꯑꯦꯁ. ꯁꯟꯖꯣꯏꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯑꯃꯨꯀꯣ ꯑꯃꯣꯚꯥ, ꯄꯤ.ꯑꯦꯜ.ꯑꯦꯝ.ꯄꯤ.ꯑꯦ.ꯑꯦꯝ, ꯀꯣꯍꯔ ꯑꯃꯁꯨꯡ ꯑꯦꯝ.ꯑꯦꯁ.ꯑꯦꯐ ꯄꯨꯟꯅ ꯈꯨꯠꯁꯝꯅꯗꯨꯅ 89 ꯁꯨꯕ ꯃꯅꯤꯄꯨꯔ ꯏꯟꯗꯤꯄꯦꯟꯗꯦꯟꯁ ꯗꯦꯒꯤ ꯊꯧꯔꯝ ꯉꯁꯤ ꯀ꯭ꯋꯥꯀꯩꯊꯦꯜꯗ ꯂꯩꯕ ꯑꯃꯨꯀꯣꯒꯤ ꯑꯣꯐꯤꯁꯇ ꯑꯉꯧꯕ ꯃꯆꯨꯒꯤ ꯄꯥꯐꯜ ꯌꯦꯛꯄ ꯐꯤꯔꯥꯜ ꯆꯤꯡꯈꯠꯇꯨꯅ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯊꯧꯔꯝ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯑꯃꯨꯀꯣꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯁꯣꯔꯣꯛꯈꯥꯏꯕꯝ ꯁꯟꯖꯣꯏꯅ ꯍꯥꯏ ꯏꯔꯝꯗꯝ ꯑꯁꯤ ꯆꯍꯤ ꯂꯤꯁꯤꯡ ꯀꯌꯥ ꯃꯅꯤꯡ ꯃꯈꯥ ꯇꯝꯕ ꯂꯩꯕꯥꯛ ꯑꯃ ꯑꯣꯏꯅ ꯂꯩꯔꯝꯂꯕ ꯃꯇꯨꯡ ꯕ꯭ꯔꯤꯇꯤꯁꯅ ꯂꯧꯁꯤꯟꯈꯤꯗꯨꯅ ꯃꯈꯣꯏꯒꯤ ꯃꯈꯥꯗ ꯂꯩꯔꯛꯈꯤ꯫ ꯑꯗꯨꯕꯨ ꯕ꯭ꯔꯤꯇꯤꯁꯅ ꯂꯝꯗꯝꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯕ ꯃꯇꯨꯡ ꯏꯪ 1898ꯀꯤ ꯑꯥꯒꯁꯠ 13ꯗ ꯑꯃꯨꯛ ꯍꯟꯅ ꯅꯤꯡꯇꯝꯕ ꯐꯪꯈꯤ꯫ ꯏꯔꯝꯗꯝ ꯑꯁꯤ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯒꯤ ꯃꯈꯥ ꯄꯣꯟꯕ ꯍꯩꯅꯔꯛꯇꯕ ꯖꯥꯇꯤꯅꯤ꯫ ꯑꯗꯨꯃꯛꯅ ꯀꯟꯊꯧꯔꯕ ꯕ꯭ꯔꯤꯇꯤꯁꯀ ꯄꯤꯛꯈ꯭ꯔꯕ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯤꯑꯣꯏ ꯈꯨꯖꯣꯛ ꯈꯔꯈꯛ ꯂꯩꯖꯕ ꯖꯥꯇꯤ ꯑꯁꯤꯒ ꯊꯧꯅꯥ ꯐꯅ ꯃꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛ ꯂꯥꯟꯊꯦꯡꯅꯗꯨꯅ ꯂꯩꯕꯥꯛ ꯑꯁꯤ ꯉꯥꯛꯅꯅꯕ ꯍꯣꯠꯅꯔꯝꯈꯤ ꯍꯥꯏꯈꯤ꯫ ꯃꯍꯥꯛꯅ ꯍꯥꯏ ꯉꯁꯤ ꯑꯁꯤ ꯏꯪ 1898ꯀꯤ ꯑꯥꯒꯁꯠ 13ꯗ ꯂꯝꯗꯝꯁꯤꯅ ꯕ꯭ꯔꯤꯇꯤꯁꯀꯤ ꯃꯈꯨꯠꯇꯒꯤ ꯅꯤꯡꯇꯝꯕ ꯐꯪꯈꯤꯕꯒꯤ ꯅꯨꯡꯉꯥꯏꯕ ꯅꯨꯃꯤꯠ ꯑꯗꯨꯅꯤ꯫ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯏꯔꯝꯗꯝ ꯑꯁꯤ ꯃꯁꯥꯒꯤ ꯑꯣꯏꯕ ꯂꯣ, ꯑꯦꯁꯦꯝꯕ꯭ꯂꯤ, ꯀꯟꯁꯇꯤꯇ꯭ꯌꯨꯁꯟ ꯂꯩꯗꯨꯅ ꯂꯩꯉꯥꯛ ꯁꯥꯁꯟ ꯇꯧꯕ ꯍꯧꯔꯛꯈꯤꯕ ꯑꯄꯤꯛꯄ ꯃꯅꯤꯡ ꯃꯈꯥ ꯇꯝꯕ ꯂꯩꯕꯥꯛ ꯑꯃ ꯑꯣꯏꯈꯤ꯫ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯆꯍꯤ 2000 ꯍꯦꯟꯕꯒꯤ ꯁꯥꯡꯂꯕ ꯄꯨꯋꯥꯔꯤ ꯂꯩꯖꯕ ꯂꯩꯕꯥꯛ ꯑꯁꯤ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯅ ꯏꯪ 1897ꯗ ꯅꯝꯐꯨꯗ ꯂꯧꯁꯤꯟꯗꯨꯅ ꯏꯟꯗꯤꯌꯥꯗ ꯇꯤꯜꯍꯟꯈꯤ꯫ ꯃꯁꯤꯒꯤꯗꯃꯛ ꯂꯝꯗꯝꯁꯤꯒꯤ ꯃꯤꯌꯥꯝꯅ ꯉꯁꯤ ꯐꯥꯎꯕ ꯅꯤꯡꯉꯝꯗꯕꯒꯤ ꯈꯣꯜꯂꯥꯎ ꯂꯥꯎꯔꯒ ꯂꯩꯔꯛꯂꯤꯕꯅꯤ꯫ ꯏꯔꯝꯗꯝ ꯑꯁꯤꯅ ꯅꯤꯡꯇꯝꯕ ꯐꯪꯕ ꯆꯍꯤ 2-3 ꯐꯥꯗ꯭ꯔꯤꯉꯩ ꯆꯩꯔꯛꯇ ꯏꯟꯗꯤꯌꯥꯅ ꯃꯈꯣꯏꯒꯤ ꯐꯤꯕꯥꯟꯅꯨꯡꯗ ꯅꯝꯗꯨꯅ ꯇꯤꯜꯍꯟꯈꯤꯕꯗꯒꯤ ꯉꯁꯤ ꯐꯥꯎꯕ ꯏꯔꯝꯗꯝ ꯑꯁꯤ ꯂꯣꯏꯂꯝ ꯂꯩꯉꯥꯛꯀꯨꯝ ꯂꯣꯏꯅꯕꯤꯔꯛꯄ ꯑꯁꯤꯒꯤ ꯄꯦꯟꯗꯕ ꯂꯩꯔꯛꯂꯤ꯫ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯅ ꯅꯤꯡꯇꯝꯕ ꯂꯩꯕꯥꯛ ꯑꯃ ꯑꯣꯏꯅ ꯂꯩꯔꯝꯂꯕꯗꯤ ꯆꯍꯤ ꯂꯤꯁꯤꯡ ꯀꯌꯥ ꯖꯥꯇꯤ ꯀꯥꯡꯂꯨꯞ ꯀꯌꯥꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯔꯝꯈꯤꯕ ꯈꯨꯟꯅꯥꯏ ꯑꯁꯤ ꯏꯟꯇꯔꯅꯦꯜ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃꯠꯇ ꯂꯩꯔꯝꯂꯣꯏ꯫ ꯍꯧꯖꯤꯛꯇꯤ ꯅ꯭ꯌꯨ ꯗꯦꯜꯂꯤꯒꯤ ꯗꯤꯔꯦꯛꯁꯟ ꯅꯠꯇ꯭ꯔꯕꯗꯤ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ ꯑꯣꯏꯅ ꯂꯩꯔꯛꯈꯤꯕ ꯆꯤꯐ ꯃꯤꯅꯤꯁꯇꯔꯁꯤꯡ, ꯑꯦꯝ.ꯑꯦꯜ.ꯑꯦꯁꯤꯡ ꯑꯃꯗꯤ ꯑꯦꯛꯖꯤꯀ꯭ꯌꯨꯇꯤꯕꯁꯤꯡꯅ ꯃꯁꯥꯒꯤ ꯑꯣꯏꯕ ꯁꯛꯇꯤꯗ ꯊꯕꯛ ꯑꯃꯠꯇ ꯃꯅꯤꯡ ꯃꯈꯥ ꯇꯝꯅ ꯇꯧꯕ ꯉꯝꯗꯅ ꯏꯪ 1897ꯗꯒꯤ ꯉꯁꯤ ꯐꯥꯎꯕ ꯂꯥꯛꯂꯤ꯫ ꯃꯁꯤꯗꯤ ꯇꯁꯦꯡꯅ ꯈꯨꯟꯅꯥꯏꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯂꯥꯏꯕꯛ ꯊꯤꯕꯅꯤ꯫ ꯄ꯭ꯔꯁꯤꯗꯦꯟꯠ ꯃꯦꯗꯜ ꯐꯪꯂꯒꯗꯕ ꯁꯤꯡꯒꯤ ꯃꯅꯨꯡꯗ ꯃꯅꯤꯄꯨꯔꯗꯒꯤ 8 ꯌꯥꯎꯔꯛꯂꯦ꯫ ꯍꯌꯦꯡ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯏꯟꯗꯤꯌꯥꯒꯤ ꯏꯟꯗꯤꯄꯦꯟꯗꯦꯟꯁ ꯗꯦ 2023ꯒ ꯃꯔꯤ ꯂꯩꯅꯅ ꯄ꯭ꯔꯁꯤꯗꯦꯟꯠ ꯃꯦꯗꯜ ꯐꯣꯔ ꯗꯤꯁꯇꯤꯡꯒ꯭ꯋꯤꯁ ꯁꯔꯚꯤꯁ ꯑꯃꯗꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯃꯦꯗꯜ ꯐꯣꯔ ꯃꯦꯔꯤꯇꯣꯔꯤꯌꯁ ꯁꯔꯚꯤꯁ ꯐꯪꯂꯒꯗꯕꯁꯤꯡꯒꯤ ꯃꯅꯨꯡꯗ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯀꯤ ꯄꯔꯁꯅꯦꯜ 8 ꯌꯥꯎꯔꯛꯂꯦ꯫ ꯂꯦꯝꯖꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯃꯅꯥꯁꯤ ꯐꯪꯒꯗꯕ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯀꯤ ꯄꯔꯁꯅꯦꯜꯁꯤꯡ ꯑꯗꯨꯗꯤ ꯃꯊꯪꯁꯤꯠꯅ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯀꯤ ꯁꯕ ꯏꯟꯁꯄꯦꯛꯇꯔ ꯑꯔꯥꯝꯕꯝ ꯂꯣꯀꯦꯟꯗ꯭ꯔꯣ ꯁꯤꯡꯍ ꯗ ꯄ꯭ꯔꯁꯤꯗꯦꯟꯠ ꯃꯦꯗꯜ ꯐꯣꯔ ꯗꯤꯁꯇꯤꯡꯒ꯭ꯋꯤꯁ ꯁꯔꯚꯤꯁ ꯑꯗꯨꯒ ꯑꯇꯩ ꯄ꯭ꯔꯁꯤꯗꯦꯟꯠ ꯃꯦꯗꯜ ꯐꯣꯔ ꯃꯦꯔꯤꯇꯣꯔꯤꯌꯁ ꯁꯔꯚꯤꯁꯀꯤ ꯃꯅꯥ ꯐꯪꯒꯗꯕꯁꯤꯡ ꯑꯗꯨꯅ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯀꯤ ꯏꯟꯁꯄꯦꯛꯇꯔ ꯖꯦꯅꯔꯦꯜ (ꯑꯥꯏ.ꯖꯤ) ꯒꯤ ꯊꯧ ꯄꯨꯔꯤꯕ ꯅꯤꯡꯁꯦꯟ ꯋꯣꯔꯉꯝ, ꯀꯃꯥꯟꯗꯦꯟꯠ ꯑꯣꯏꯅ ꯊꯧ ꯄꯨꯔꯤꯕꯤ ꯁꯔꯃꯥ ꯗꯦꯕꯤ ꯈꯣꯏꯁ꯭ꯅꯥꯝ, ꯀꯃꯥꯟꯗꯦꯟꯠ ꯋꯨꯡꯄꯨꯝ ꯀꯁꯥꯔ, ꯍꯕꯤꯜꯗꯥꯔ ꯂꯩꯕꯣꯟ ꯂꯦꯝꯕꯣꯏꯀꯣꯝ, ꯁꯨꯕꯦꯗꯥꯔ ꯏꯔꯨꯝꯕꯝ ꯁ꯭ꯌꯥꯝ ꯁꯨꯟꯗꯔ ꯁꯤꯡꯍ ꯑꯃꯁꯨꯡ ꯁꯨꯕꯦꯗꯥꯔ ꯕꯤꯔꯂꯥ ꯁꯤꯡꯍ ꯁꯣꯔꯥꯏꯁꯝꯅꯤ꯫ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯃꯦꯗꯜ ꯐꯪꯂꯛꯂꯕꯁꯤꯡꯕꯨ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯛꯂꯗꯨꯅ ꯃꯊꯧꯗ ꯄꯨꯛꯅꯤꯡ ꯆꯪꯕ ꯑꯃꯗꯤ ꯖꯥꯇꯤ ꯑꯁꯤꯗ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯄ ꯃꯊꯧꯗ ꯀꯠꯊꯣꯛꯄꯒꯤꯗꯃꯛ ꯁꯛꯈꯪꯗꯨꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯑꯁꯤ ꯄꯤꯔꯛꯄꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯍꯔ ꯘꯔ ꯇꯤꯔꯪꯒꯥ ꯄꯥꯂꯟ ꯇꯧꯈ꯭ꯔꯦ꯫ ꯔꯨꯔꯦꯜ ꯗꯤꯚꯂꯞꯃꯦꯟꯠ ꯑꯦꯟꯗ ꯄꯟꯆꯥꯌꯇꯤ ꯔꯥꯖ (RDN)
ꯑꯦꯟꯄꯤꯑꯥꯔ ꯑꯃꯁꯨꯡ ꯁ꯭ꯇꯦꯠ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯣꯐ ꯔꯨꯔꯦꯜ ꯗꯤꯕꯦꯂꯞꯃꯦꯟꯠ (SIRD) ꯃꯅꯤꯄꯨꯔꯅ ꯁꯤꯟꯗꯨꯅ ꯉꯁꯤ ꯄꯣꯔꯣꯝꯄꯥꯠꯇ ꯂꯩꯕ ꯗꯥꯏꯔꯦꯛꯇꯣꯔꯦꯠ ꯑꯁꯤꯒꯤ ꯑꯣꯐꯤꯁ ꯀꯝꯄ꯭ꯂꯦꯛꯁꯇ ꯕꯥꯏꯛ ꯔꯦꯂꯤ ꯄꯥꯡꯊꯣꯛꯇꯨꯅ ꯍꯔ ꯘꯔ ꯇꯤꯔꯪꯒꯥ ꯄꯥꯂꯟ ꯇꯧꯈ꯭ꯔꯦ꯫ ꯉꯁꯤ ꯑꯌꯨꯛ ꯄꯨꯡ 9 ꯇꯥꯕꯗ RDNPRꯒꯤ ꯗꯥꯏꯔꯦꯛꯇꯔ KHH ꯎꯃꯥꯅꯟꯗ ꯁꯤꯡꯍꯅ ꯂꯨꯆꯤꯡꯗꯨꯅ ꯄꯥꯡꯊꯣꯛꯈꯤꯕ ꯍꯔ ꯘꯔ ꯇꯤꯔꯪꯒꯥ ꯕꯥꯏꯛ ꯔꯦꯂꯤ ꯑꯗꯨꯗ RDNPR ꯑꯃꯁꯨꯡ HIRDꯒꯤ ꯑꯣꯐꯤꯁꯥꯔ ꯑꯃꯗꯤ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯅ ꯁꯔꯨꯛ ꯌꯥꯈꯤ꯫ ꯅꯥꯒꯥꯒꯤ ꯅꯍꯥꯁꯤꯡꯅ ꯁꯥꯎꯔꯛꯄꯗ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯉꯝꯂꯔꯣꯏ, ꯒꯚꯔꯟꯃꯦꯟꯠꯅ ꯃꯁꯤꯒꯤ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤ ꯄꯨꯒꯗꯕꯅꯤ ꯍꯥꯏꯅ ꯑꯟꯁꯝꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯂꯩꯂꯣꯟ ꯋꯥꯏꯐꯩꯗ ꯂꯤꯌꯥꯡꯂꯩ ꯅꯥꯒꯥ ꯃꯤꯆꯝ 6 ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯃꯤꯑꯣꯏꯕꯒꯤ ꯃꯤꯅꯨꯡꯁꯤ ꯃꯆꯦꯠ ꯑꯃꯠꯇ ꯌꯥꯎꯗꯅ ꯇꯝꯊꯤꯕ ꯃꯤꯍꯥꯠꯇ ꯍꯥꯠꯈꯤꯕꯒꯤ ꯖꯁꯇꯤꯁ ꯐꯪꯗ꯭ꯔꯤꯉꯩ ꯃꯈꯥ ꯇꯥꯅ ꯉꯁꯤ ꯑꯌꯨꯛ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯂꯪꯀꯥ ꯂꯤꯌꯥꯡꯃꯩ ꯅꯥꯒꯥ ꯚꯤꯂꯦꯖꯇ ꯂꯧꯕꯨꯛꯇ ꯂꯧ ꯁꯨꯖꯕ ꯂꯤꯌꯥꯡꯃꯩ ꯅꯥꯒꯥ ꯂꯧꯃꯤꯁꯤꯡꯗ ꯄꯤꯅꯤ ꯆꯤꯡꯅꯕꯁꯤꯡꯅ ꯑꯦꯝꯕꯨꯁ ꯇꯧꯔꯛꯇꯨꯅ ꯈꯨꯟꯖꯥ 2 ꯍꯥꯠꯈꯤꯕꯒ ꯂꯣꯏꯅꯅ ꯑꯇꯣꯞꯄ 2 ꯑꯃꯅ ꯌꯥꯝꯅ ꯁꯥꯊꯤꯅ ꯁꯣꯛꯍꯟꯈꯤꯕꯒꯤ ꯊꯧꯗꯣꯛ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯥꯒꯥꯒꯤ ꯅꯍꯥꯁꯤꯡꯒꯤ ꯑꯁꯥꯎꯕꯁꯤ ꯐꯥꯖꯤꯟꯕ ꯉꯝꯗꯕꯒꯤ ꯐꯤꯚꯝ ꯑꯃꯗ ꯂꯩꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯊꯣꯛꯍꯟꯅꯤꯡꯗꯕ ꯊꯧꯗꯣꯛ ꯑꯃ ꯍꯦꯛꯇ ꯊꯣꯔꯛꯄ ꯌꯥꯅ ꯂꯩꯔꯦ꯫ ꯂꯣꯏꯅꯅ ꯅꯥꯒꯥ ꯌꯨꯠꯁꯤꯡꯒꯤ ꯑꯁꯥꯎꯕꯗꯤ ꯀꯟꯇ꯭ꯔꯣꯜ ꯇꯧꯕꯗꯁꯨ ꯋꯥꯒꯗꯕ ꯑꯃ ꯑꯣꯏꯔꯒꯅꯤ꯫ ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯁꯤꯒꯤ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤ ꯑꯁꯤ ꯃꯅꯤꯄꯨꯔ ꯒꯚꯔꯟꯃꯦꯟꯠꯅ ꯄꯨꯒꯗꯕꯅꯤ ꯍꯥꯏꯅ ꯑꯣꯜ ꯅꯥꯒꯥ ꯁ꯭ꯇꯨꯗꯦꯟꯠꯁ ꯑꯦꯁꯣꯁꯤꯌꯦꯁꯟ (ꯃꯅꯤꯄꯨꯔ) ꯑꯟꯁꯝꯒꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯔꯛꯈ꯭ꯔꯦ꯫ ꯑꯃꯥꯡ ꯑꯁꯦꯡ ꯈꯥꯏꯕꯒꯤ ꯃꯥꯌꯣꯛꯇ ꯀꯪꯒ꯭ꯔꯦꯁ ꯄꯥꯔꯇꯤꯅ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈ꯭ꯔꯦ꯫ ꯑꯣꯜ ꯏꯟꯗꯤꯌꯥ ꯀꯪꯒ꯭ꯔꯦꯁ ꯀꯃꯤꯇꯤꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯑꯣꯏꯔꯤꯕ MP ꯃꯜꯂꯤꯛ ꯑꯔꯖꯨꯟ ꯈꯥꯔꯖꯣꯅ ꯎꯔꯥꯈꯥꯟꯒꯤ ꯍꯜꯗꯋꯥꯅꯤꯗ ꯀꯪꯒ꯭ꯔꯦꯁꯀꯤ ꯔꯦꯂꯤ ꯑꯃꯗ ꯁꯔꯨꯛ ꯌꯥꯈꯤꯕ ꯃꯍꯥꯛꯄꯨ ꯗꯂꯤꯠ ꯀꯝꯃ꯭ꯌꯨꯅꯤꯇꯤꯒꯤ ꯃꯤꯅꯤ, ꯃꯍꯥꯛꯅ ꯆꯪꯂꯝꯕ ꯃꯐꯝ ꯑꯁꯤ ꯃꯥꯡꯂꯦ ꯍꯥꯏꯗꯨꯅ RSS BJPꯒꯤ ꯋꯥꯈꯜꯂꯣꯟ ꯂꯩꯕ ꯃꯤꯁꯤꯡꯅ ꯃꯐꯝ ꯑꯗꯨꯕꯨ ꯒꯪꯒꯥ ꯇꯨꯔꯦꯜꯒꯤ ꯏꯁꯤꯡꯅ ꯁꯦꯡꯗꯣꯛꯈꯤꯕ, ꯃꯤꯅ ꯃꯤꯕꯨ ꯍꯟꯊꯅ ꯈꯟꯕ, ꯑꯁꯦꯡ ꯑꯃꯥꯡ ꯌꯥꯝꯅ ꯈꯥꯏꯕ ꯊꯧꯑꯣꯡ ꯑꯗꯨꯕꯨ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯇꯨꯅ ꯉꯁꯤ ꯀꯛꯆꯤꯡꯗꯁꯨ ꯀꯪꯒ꯭ꯔꯦꯁ ꯄꯥꯔꯇꯤꯅ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈ꯭ꯔꯦ꯫ ꯑꯣꯄꯔꯦꯁꯟ ꯆꯪꯂꯨꯕꯗ ꯅꯣꯡꯃꯩ ꯀꯥꯞꯊꯣꯔꯛꯄꯗꯒꯤ CRPF ꯁꯣꯛꯂꯦ꯫ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁ ꯑꯃꯗꯤ CRPFꯀꯤ ꯄꯥꯔꯁꯣꯅꯦꯜꯁꯤꯡꯅ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯀꯥꯡꯕꯨ ꯂꯩꯔꯦ ꯍꯥꯏꯕꯒꯤ ꯑꯀꯛꯅꯕ ꯄꯥꯎ ꯑꯃ ꯐꯪꯕꯗꯒꯤ ꯉꯔꯥꯡ ꯑꯃꯗꯤ ꯉꯁꯤ ꯂꯣꯟꯅꯕ ꯑꯍꯤꯡꯗ ꯏꯝꯐꯥꯜ ꯏꯁꯀꯤ ꯈꯦꯇ꯭ꯔꯤꯒꯥꯎꯗ ꯑꯣꯄꯔꯦꯁꯟ ꯆꯪꯂꯨꯕꯗ ꯈꯪꯍꯧꯗꯅ ꯅꯣꯡꯃꯩ ꯀꯥꯞꯊꯣꯔꯛꯄꯗꯒꯤ CRPF ꯄꯥꯔꯁꯣꯅꯦꯜ ꯑꯃ ꯁꯣꯛꯂꯦ꯫ ꯄꯨꯂꯤꯁꯀꯤ ꯄꯥꯎꯅ ꯍꯥꯏ ꯑꯣꯄꯔꯦꯁꯟ ꯆꯪꯁꯤꯜꯂꯨꯕ ꯑꯗꯨꯗ ꯁꯛꯈꯪꯗꯕꯁꯤꯡꯅ ꯅꯣꯡꯃꯩ ꯔꯥꯎꯟ 3-4 ꯀꯥꯞꯊꯣꯔꯛꯄꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯒꯥꯔꯤꯗ ꯄꯥꯟꯈꯤ, ꯂꯣꯏꯅꯅ MD ꯁꯗꯤꯛꯀꯨꯅ ꯏꯁꯂꯥꯝ ꯀꯧꯕ ꯄꯥꯔꯁꯣꯅꯦꯜ ꯑꯃ ꯑꯁꯣꯛ-ꯑꯄꯟ ꯅꯪꯈꯤꯕꯅꯤ꯫ ꯍꯧꯖꯤꯛ ꯃꯍꯥꯛꯀꯤ ꯍꯛꯆꯥꯡ ꯊꯣꯏꯗꯣꯛꯄ ꯑꯔꯨꯕ ꯐꯤꯚꯝꯗꯤ ꯑꯣꯏꯗ꯭ꯔꯤ ꯍꯥꯏꯔꯤ꯫ ꯃꯅꯤꯄꯨꯔ ꯃꯁꯛ ꯈꯪꯗꯅ ꯃꯅꯤꯄꯨꯔ ꯀꯟꯒꯅꯤ ꯍꯥꯏꯕ ꯑꯣꯏꯊꯣꯛꯂꯣꯏ ꯍꯥꯏꯅ ꯕꯣꯕꯣꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯀꯛꯆꯤꯡ ꯅꯤꯡꯊꯧ ꯂꯩꯀꯥꯏꯗꯒꯤ ꯗꯥꯛꯇꯔ ꯅꯥꯎꯔꯦꯝ ꯕꯣꯕꯣ ꯂꯥꯛꯀꯗꯧꯔꯤꯕ 18 ꯁꯨꯕ ꯃꯅꯤꯄꯨꯔ ꯂꯦꯖꯤꯁꯂꯦꯇꯤꯚ ꯑꯦꯁꯦꯝꯕ꯭ꯂꯤ ꯏꯂꯦꯛꯁꯟꯗ ꯀꯛꯆꯤꯡ ACꯒꯤ ꯃꯤꯔꯦꯞ ꯑꯃ ꯑꯣꯏꯅ ꯃꯤꯈꯜ ꯊꯦꯡꯅꯔꯒꯅꯤ ꯍꯥꯏꯔꯤ꯫ ꯗꯦꯜꯂꯤ ꯃꯤꯇꯩ ꯀꯣꯑꯣꯔꯗꯤꯅꯦꯇꯤꯡ ꯀꯝꯃꯤꯇꯤꯒꯤ ꯁ꯭ꯄꯣꯛꯁꯄꯔꯁꯟꯁꯨ ꯑꯣꯏꯔꯤꯕ ꯃꯍꯥꯔꯥꯖ ꯑꯒ꯭ꯔꯁꯦꯟ ꯍꯣꯁꯄꯤꯇꯥꯜ, ꯅ꯭ꯌꯨ ꯗꯦꯜꯂꯤꯒꯤ ꯆꯤꯐ ꯃꯦꯗꯤꯀꯦꯜ ꯑꯣꯐꯤꯁꯥꯔ ꯗꯥꯛꯇꯔ ꯅꯥꯎꯔꯦꯝ ꯕꯣꯕꯣ ꯀꯛꯆꯤꯡ ACꯗ ꯃꯤꯈꯜ ꯊꯦꯡꯅꯔꯒꯅꯤ ꯍꯥꯏꯅ ꯂꯥꯎꯊꯣꯛꯄꯒꯤ ꯊꯧꯔꯝ ꯑꯃ ꯉꯁꯤ ꯀꯛꯆꯤꯡ ꯂꯝꯗꯣꯡꯗ ꯂꯩꯕ N. ꯀꯨꯃꯥꯔ ꯕ꯭ꯔꯤꯛ ꯐꯤꯜꯗ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯃꯤꯀꯣꯛ ꯊꯤꯕꯒꯤ ꯊꯕꯛꯇ ꯍꯦꯟꯅ ꯀꯨꯞꯁꯤꯟꯅꯅꯕ R.K. ꯔꯟꯖꯟꯅ ꯑꯃꯤꯠ ꯁꯥꯍꯗ ꯇꯛꯁꯤꯟꯈ꯭ꯔꯦ꯫ ꯍꯥꯟꯅꯒꯤ ꯌꯨꯅꯤꯌꯟ ꯁ꯭ꯇꯦꯠ ꯃꯤꯅꯤꯁꯇꯔ R.K. ꯔꯟꯖꯟ ꯁꯤꯡꯍꯅ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍ ꯑꯃꯁꯨꯡ ꯔꯦꯖꯤꯁꯇ꯭ꯔꯥꯔ ꯖꯦꯅꯔꯦꯜ ꯑꯣꯐ ꯏꯟꯗꯤꯌꯥꯗ ꯑꯏꯕ ꯆꯦꯔꯣꯜ ꯑꯃ ꯊꯥꯗꯨꯅ ꯏꯪ 2028ꯀꯤ ꯑꯉꯟꯕ ꯁꯔꯨꯛꯇ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ 13 ꯁꯨꯕ ꯅꯦꯁꯅꯦꯜ ꯁꯦꯟꯁꯁꯀꯤ ꯃꯅꯨꯡ ꯆꯟꯅ ꯃꯅꯤꯄꯨꯔꯒꯤ ꯃꯤꯀꯣꯛ ꯊꯤꯕꯒꯤ ꯊꯕꯛ ꯑꯁꯤ ꯍꯦꯟꯅ ꯀꯨꯞꯁꯤꯟꯅꯅꯕ ꯑꯃꯗꯤ ꯍꯦꯟꯅ ꯄꯥꯛꯊꯣꯛ ꯆꯥꯎꯊꯣꯛꯄ ꯁꯥꯏꯟꯇꯤꯐꯤꯛ ꯔꯨꯜꯁꯤꯡ ꯁꯤꯖꯤꯟꯅꯅꯕ ꯇꯛꯁꯤꯟꯈ꯭ꯔꯦ꯫
ꯂꯩꯉꯥꯛ ꯑꯁꯤꯒꯤ ꯑꯁꯣꯏꯕꯁꯤꯡ ꯁꯦꯝꯗꯣꯛꯅꯅꯕ ꯃꯇꯝ ꯄꯤꯈꯤꯒꯅꯤ, ꯁꯦꯝꯗꯣꯛꯇ꯭ꯔꯕꯗꯤ ꯕꯤ.ꯖꯦ.ꯄꯤ.ꯗꯒꯤ ꯇꯣꯛꯀꯅꯤ ꯍꯥꯏꯅ ꯑꯦꯜ. ꯁꯨꯁꯤꯟꯗ꯭ꯔꯣ ꯃꯩꯇꯩꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯕꯤ.ꯖꯦ.ꯄꯤ. ꯑꯁꯤ ꯄꯥꯔꯇꯤꯒꯤ ꯑꯣꯏꯅꯗꯤ ꯐꯩ ꯑꯗꯨꯕꯨ ꯄꯥꯔꯇꯤꯁꯤꯒꯤ ꯃꯥꯌꯣꯟ ꯆꯨꯝꯂꯤꯕꯁꯤꯡꯗ ꯑꯁꯣꯏꯕ ꯂꯩ꯫ ꯍꯧꯖꯤꯛꯃꯛꯀꯤ ꯑꯣꯏꯅ ꯃꯍꯥꯛ ꯄꯥꯔꯇꯤ ꯑꯁꯤꯗꯒꯤ ꯇꯣꯛꯀꯅꯤ ꯅꯠꯇ꯭ꯔꯒ ꯇꯣꯛꯂꯣꯏ ꯍꯥꯏꯕ ꯉꯝꯗ꯭ꯔꯤ꯫ ꯕꯤ.ꯖꯦ.ꯄꯤ. ꯂꯩꯉꯥꯛ ꯑꯁꯤꯒꯤ ꯑꯁꯣꯏꯕꯁꯤꯡ ꯁꯦꯝꯗꯣꯛꯅꯕ ꯃꯇꯝ ꯄꯤꯈꯤꯒꯅꯤ, ꯃꯇꯝ ꯆꯥꯅ ꯁꯦꯝꯗꯣꯛꯇꯨꯅ ꯃꯤꯌꯥꯝꯒꯤ ꯏꯍꯨꯜ ꯈꯪꯅ ꯊꯕꯛ ꯇꯧꯔꯛꯇ꯭ꯔꯕꯗꯤ ꯃꯍꯥꯛ ꯄꯥꯔꯇꯤ ꯑꯁꯤꯗꯒꯤ ꯇꯣꯛꯀꯅꯤ ꯍꯥꯏꯅ ꯈꯨꯔꯥꯏ ꯑꯦ.ꯁꯤꯒꯤ ꯑꯦꯝ.ꯑꯦꯜ.ꯑꯦ. ꯑꯦꯜ. ꯁꯨꯁꯤꯜꯗ꯭ꯔꯣ ꯃꯩꯇꯩꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯈꯔꯅ ꯁꯥꯟꯇꯤ ꯍꯟꯖꯤꯜꯂꯛꯂꯦ ꯍꯥꯏꯒꯅꯤ, ꯑꯃꯅ ꯅꯣꯡꯃꯩ ꯀꯥꯞꯇꯨꯅ ꯃꯤ ꯍꯥꯠꯂꯛꯀꯅꯤ, ꯌꯨꯝ ꯃꯩ ꯊꯥꯔꯛꯀꯅꯤ꯫ ꯕꯤꯔꯦꯟ ꯏꯁꯇꯦꯠꯀꯤ ꯍꯧꯖꯤꯛꯀꯤ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯁꯤꯗ ꯍꯥꯟꯅꯒꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯅꯣꯡꯊꯣꯝꯕꯝ ꯕꯤꯔꯦꯟ ꯁꯤꯡꯍꯅ ꯈꯔꯅ ꯁꯥꯟꯇꯤ ꯍꯟꯖꯤꯜꯂꯛꯂꯦ ꯍꯥꯏꯒꯅꯤ, ꯈꯔ ꯑꯃꯅ ꯅꯣꯡꯃꯩ ꯀꯥꯞꯇꯨꯅ ꯃꯤ ꯍꯥꯠꯂꯛꯀꯅꯤ, ꯌꯨꯝ ꯃꯩ ꯊꯥꯔꯛꯀꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯂꯗꯨꯅ ꯒꯕꯔꯟꯃꯦꯟꯠꯅ ꯁꯥꯟꯇꯤ ꯍꯟꯖꯤꯜꯂꯛꯂꯦ ꯍꯥꯏꯕꯗ ꯌꯥꯅꯤꯡꯗꯕꯒꯤ ꯃꯑꯣꯡ ꯎꯠꯈ꯭ꯔꯦ꯫ ꯉꯁꯤ ꯑꯌꯨꯛ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯂꯝꯀꯥ ꯂꯤꯌꯥꯡꯃꯩ ꯅꯥꯒꯥ ꯚꯤꯂꯦꯖꯇ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯗ ꯁꯣꯛꯄꯗꯒꯤ ꯔꯤꯝꯁꯇ ꯄꯨꯔꯛꯇꯨꯅ ꯂꯥꯏꯀꯠꯅꯔꯤꯕꯁꯤꯡꯒꯤ ꯐꯤꯚꯝ ꯉꯁꯤ ꯅꯨꯃꯤꯗꯥꯡ ꯍꯥꯟꯅꯒꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯑꯦꯟ. ꯕꯤꯔꯦꯟ ꯁꯤꯡꯍꯅ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯛꯂꯒ ꯌꯦꯡꯁꯤꯟꯈ꯭ꯔꯦ꯫ ꯖꯤꯔꯤꯕꯥꯝꯗꯁꯨ ꯃꯅꯤꯄꯨꯔ ꯅꯤꯡꯇꯝꯕ ꯅꯨꯃꯤꯠ ꯊꯧꯔꯝ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯃꯅꯤꯄꯨꯔꯅ ꯕ꯭ꯔꯤꯇꯤꯁꯀꯤ ꯃꯈꯨꯠꯇꯒꯤ ꯅꯤꯡꯇꯝꯈꯤꯕ ꯅꯨꯃꯤꯠꯄꯨ ꯅꯤꯡꯁꯤꯡꯕ ꯑꯣꯏꯅ 40ꯁꯨꯕ ꯃꯅꯤꯄꯨꯔ ꯏꯟꯗꯤꯄꯦꯟꯗꯦꯟꯁ ꯗꯦꯒꯤ ꯊꯧꯔꯝ ꯖꯤꯔꯤꯕꯥꯝ ꯗꯤꯁꯇ꯭ꯔꯤꯛꯇꯁꯨ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯨꯞ ꯀꯌꯥꯅ ꯁꯤꯟꯗꯨꯅ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯗ꯭ꯔꯒ ꯐ꯭ꯔꯤ ꯑꯃꯗꯤ ꯁꯦꯚ ꯃꯅꯤꯄꯨꯔꯒꯤ ꯄꯥꯎꯖꯦꯜ ꯄꯨꯕ ꯕꯥꯏꯛ ꯔꯦꯂꯤ ꯆꯠꯈ꯭ꯔꯦ꯫ ꯑꯊꯧꯕ ꯕꯤꯔ ꯇꯤꯀꯦꯟꯗ꯭ꯔꯖꯤꯠ ꯊꯪꯒꯥꯜ ꯖꯦꯅꯔꯦꯜ ꯑꯃꯗꯤ ꯑꯇꯩ ꯃꯅꯤꯄꯨꯔꯒꯤ ꯂꯤꯖꯦꯟꯗꯔꯤ ꯐ꯭ꯔꯤꯗꯝ ꯐꯥꯏꯇꯔꯁꯤꯡꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕꯒ ꯂꯣꯏꯅꯅ ꯗ꯭ꯔꯒ ꯐ꯭ꯔꯤ ꯃꯅꯤꯄꯨꯔ ꯑꯃꯗꯤ ꯁꯦꯚ ꯃꯅꯤꯄꯨꯔꯒꯤ ꯄꯥꯎꯖꯦꯜ ꯄꯨꯕ ꯕꯥꯏꯛ ꯔꯦꯂꯤ ꯑꯃ ꯉꯔꯥꯡ ꯋꯥꯕꯒꯥꯏ ꯑꯦ.ꯁꯤꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗ ꯆꯠꯈ꯭ꯔꯦ꯫ ꯃꯇꯥꯡ ꯑꯁꯤꯗ MM ꯅ꯭ꯌꯨꯁ ꯂꯥꯏꯚꯅ ꯄꯤꯖꯕ ꯅꯨꯃꯤꯗꯥꯡꯒꯤ ꯄꯥꯎ ꯂꯣꯏꯖꯔꯦ꯫ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫